ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯩ ꯑꯗꯣꯝꯅ ꯌꯦꯡꯕꯤꯕꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅꯤ ꯏꯝꯄꯦꯛ ꯔꯤꯄꯣꯔꯇꯔ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯑꯩꯈꯣꯏꯒꯤ ꯂꯧꯀꯣꯟ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯅꯣꯡ ꯆꯨꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯏꯁꯤꯡ ꯆꯥꯎꯕ ꯑꯗꯨꯒꯨꯝꯅ ꯍꯧꯖꯤꯛ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯂꯧꯀꯣꯟꯁꯤꯡꯁꯨ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯇꯨꯅ ꯍꯥꯏꯔꯤꯕ ꯂꯧꯀꯣꯟ ꯑꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯗꯨꯅ ꯏꯃꯨꯡ ꯄꯨꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯂꯨꯞꯈꯤꯕꯒꯤ ꯑꯋꯥꯕ ꯑꯃ ꯆꯥꯎꯅ ꯃꯥꯌꯣꯛꯅꯕ ꯍꯧꯔꯦ ꯃꯔꯨꯑꯣꯏꯅ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯍꯥꯏꯔꯤꯕ ꯀꯣꯜ ꯑꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯔꯕꯨꯖ ꯈꯣꯡꯗꯨꯝ ꯃꯥꯏꯔꯦꯟ ꯊꯕꯤꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩ ꯃꯔꯣꯡ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯈꯥ ꯃꯥꯏꯀꯩꯗ ꯍꯥꯏꯔꯤꯕ ꯀꯛꯆꯤꯡ ꯈꯨꯅꯧ ꯑꯁꯤ ꯃꯍꯩ ꯃꯔꯣꯡ ꯄꯨꯊꯣꯛꯄꯗ ꯃꯃꯤꯡ ꯆꯠꯂꯝꯕ ꯇꯥꯔꯒꯁꯨ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯃꯥꯡ ꯆꯍꯤꯒꯨꯝꯅ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤ ꯃꯅꯥ ꯃꯁꯤꯡ ꯄꯨꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤ ꯃꯔꯨꯑꯣꯏꯅ ꯄꯨꯊꯣꯛꯏꯕ ꯍꯟꯗꯛꯀꯤ ꯊꯥꯈꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯌꯥꯝꯕ ꯃꯅꯥ ꯃꯁꯤꯡ ꯑꯁꯤ ꯄꯠ ꯄꯨꯝꯕ ꯍꯧꯔꯦ ꯑꯗꯨꯒ ꯍꯦꯛꯈꯤꯕ ꯈꯔ ꯑꯗꯨꯁꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯇꯝ ꯈꯔ ꯂꯩꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯏꯅ ꯊꯝꯕ ꯌꯥꯗꯕ ꯑꯗꯨꯒ ꯃꯌꯨꯝ ꯃꯌꯨꯝꯗ ꯃꯔꯥꯡ ꯀꯥꯏꯅ ꯍꯦꯛꯆꯜꯂꯒ ꯂꯩꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯣꯟꯐꯝ ꯂꯩꯇꯕꯒꯤ ꯑꯗꯨꯝꯕ ꯑꯋꯥꯕ ꯑꯃ ꯍꯥꯏꯔꯤꯕ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯂꯧꯃꯤꯁꯤꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯦ ꯃꯔꯝ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯡꯗ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯂꯧꯃꯤꯁꯤꯡ ꯑꯁꯤꯅ ꯃꯍꯩ ꯃꯔꯣꯡ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯒꯗꯧꯔꯤ ꯃꯔꯝ ꯑꯁꯤꯅ ꯍꯤꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯆꯪꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯌꯣꯟꯐꯝ ꯂꯩꯇ꯭ꯔꯤꯕ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯑꯁꯤ ꯂꯧꯕꯤꯅꯕ ꯑꯃꯗꯤ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯗꯨꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯕ ꯂꯧꯃꯤꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ COVID-19 ꯂꯥꯏꯆꯠꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯆꯍꯤ ꯑꯅꯤ ꯊꯪꯅ ꯂꯦꯞꯂꯨꯔꯕ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯆꯍꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2022ꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯁꯤꯡꯒꯤ ꯑꯣꯏꯕ ꯉꯔꯥꯡ ꯃꯤꯐꯝ ꯑꯃ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯁꯤꯗ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯕꯨ ꯁꯤꯟꯕ ꯂꯥꯡꯕꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯒꯗꯧꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯄ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯍꯟꯕꯇ ꯅꯠꯇꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯇꯨꯔꯤꯁ ꯀꯌꯥ ꯑꯃ ꯑꯦꯇ꯭ꯔꯦꯛ ꯇꯧꯅꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯀꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯄꯣꯁꯠ ꯇꯧꯔꯛꯂꯤ ꯃꯃꯥꯡꯒ ꯌꯦꯡꯅꯕꯗ ꯅꯣꯡ ꯆꯨꯕꯒꯤ ꯆꯥꯡ ꯈꯔ ꯍꯟꯊꯔꯛꯂꯕꯁꯨ ꯃꯈꯥ ꯇꯥꯅ ꯏꯝꯐꯥꯜ ꯚꯦꯂꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯃꯥꯏ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯔꯤ ꯃꯈꯥ ꯇꯥꯅ ꯏꯝꯐꯥꯜ ꯚꯦꯂꯤ ꯀꯣꯟꯕ ꯃꯐꯝꯁꯤꯡꯒꯤ ꯂꯝꯕꯤ ꯊꯣꯡ ꯑꯃꯗꯤ ꯌꯨꯝ ꯀꯩ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯗꯨꯅ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯈꯔ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯅꯕ ꯍꯧꯈ꯭ꯔꯦ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯋꯥꯡꯈꯩ ꯑꯉꯣꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯃꯁꯤꯒ ꯅꯛꯅꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯐꯝ ꯀꯌꯥ ꯑꯃꯗꯤ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯗꯨꯅ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯌా ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯈꯔ ꯍꯦꯟꯅ ꯏꯁꯤꯡ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯗꯤ ꯌꯨꯝ ꯀꯩ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯔꯥꯝꯖꯤꯠ ꯄ꯭ꯔꯚꯨꯒꯤ ꯃꯥꯟꯗꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯅꯕ ꯍꯧꯅꯈ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯗ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯕꯗ ꯑꯣꯖꯥꯁꯤꯡꯒꯤ ꯆꯥꯎꯔꯕ ꯗꯥꯏꯇ ꯂꯩ ꯍꯥꯏꯅ ꯀꯩꯁꯥꯝꯊꯣꯡ ꯑꯦꯁꯤꯒꯤ MLA ꯁꯥꯄꯝ ꯅꯤꯁꯤꯀꯥꯟꯇꯅ ꯐꯣꯡꯗꯣꯔꯛꯂꯦ ꯋꯥꯐꯝ ꯑꯁꯤ ꯕꯤꯗ꯭ꯌꯥ ꯚꯥꯔꯇꯤ ꯁꯤꯛꯁꯥ ꯕꯤꯀꯥꯁ ꯁꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯃ ꯉꯁꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯕꯥꯜ ꯕꯤꯗ꯭ꯌꯥ ꯃꯟꯗꯤꯔꯗ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯁꯤꯛꯁꯥ ꯕꯤꯀꯥꯁ ꯁꯃꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯥꯏ ꯈꯣꯒꯦꯟ ꯁꯤꯡ ꯑꯃꯁꯨꯡ ꯕꯤꯗ꯭ꯌꯥ ꯚꯥꯔꯇꯤ ꯑꯈꯤꯜ ꯚꯥꯔꯇꯤꯌꯥ ꯄ꯭ꯔꯚꯥꯔꯤ ꯎꯄꯦꯛꯁꯤꯠ ꯀꯦꯟꯗ꯭ꯔ ꯁꯤꯛꯁꯥ ꯁꯤꯕ ꯄ꯭ꯔꯁꯥꯗꯅ ꯃꯄꯨꯡ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯁꯥꯄꯝ ꯅꯤꯁꯤꯀꯥꯟꯇꯅ ꯃꯈꯥ ꯇꯥꯅ ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯒꯗꯧꯔꯤꯕ ꯑꯐꯕ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯊꯣꯛꯄꯗ ꯑꯣꯖꯥꯁꯤꯡꯒꯤ ꯆꯥꯎꯔꯕ ꯗꯥꯏꯇ ꯂꯩ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯑꯁꯤ ꯑꯣꯖꯥꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯕꯥꯕꯥ ngasi ine thoige lohongbada opor meyam yame haiba ada aigi lohongbadadi kai kai hapidoi no कार उलुरा aigi di lawoina unbiyoba हा